PS Students Wing na khongjang changsinba horagani hairi amadi YITB local dagi Sports University hongba yaroi haina miyam na ngasi su khongjang changsinkhre Kurumzari Mienta Virus Mutaran Uchari Mapungaba Pausing BJP Chinga Kuka Manadaba Tokoropadana Ama Hector Oiva Party ni Haina MPCC gi President TN Haukim Namaral Sibagalwinana Party Asidagi Miam na Jackshininga Oide Haikre Samthong Block Congress Committee na Sinduna Pisumthong Ningom Leraki YLL Ground the Pangtopa Nomugi Oiva Political Conference Wapam Simana Fundokibani Taramadu the Revenue Minister I Hemo Chandra, MPCC ki Vice President Suediba MLA N Loken, MLA RK Imo, MPCC ki General Secretary RK Ranishana, Samthong Block Congress Committee ki President S Ibucho Susaruyaki, TN Haukim Namaka Taraduna, Congress na State Asida Chahi Tara Manga Lengar Lakpada Hiram Kudimakta Ahomo Propangamle, Huxel May Ising, Lambi Thong Ifibam Singthaninga Oina Fagale, Atay Awada Passing Matangi Government Lakpada Tabak Oina Pangthong na Pandam Tamle, Center the BJP ki lenga lakpadagi lauthoki banami chamani gi thabakta yauriba Imphal jiri lambi chahi ani makhai suraba fawwa semjinba ngamdre Sports University sananaba lam ekar chani piu haibada madudagi hendona tungi pakthok chawthoknaba lam ekar chahumga kun piraba YITB lokolbo asukuina karimata haidraga Congress na mana laukibat tare haiduna handak Union Minister of State laklaga orei parei tawropa asi labak thibani amabu orabasu Sports University ki mafam amata Manipuri mafam amata hekta sabiu atopa state sindadi puthohan gumsi haike Modi sarkar na payappa हमने देश के बनूंगा पकारो जिन्हीं तो इमानती नहीं आएगा हमने देश व्याप्ति नहीं तो होना सही नहीं करवाई सुबह है वाह या आदरी वचित Ate yang hari kumse, makanya komis orang sini lagi. Dan yang ini logo itu kan jelas orang tak kaya. Nanta kaya, tapi komis kerana itu ini. Orang ati itu yang lebar ini, kalau hari ini. Makluki semua kita nanti Suami wang kamuli Samthong Kendra ki Hana Minister Oramba L Jayantana Center the BJP gi lenga lakibadagi ASEAN IM amasung Indian government anigi peace talki warishin ama puraknaba framework agreement tawnakraba matung handak Chief Minister na ukrulda chatada nomai kapsilakiba habisi framework aduda kari yauri haba Manipur miyamna hena jingningai oi Amaronda Samthong Kendra da Mahanamihut Oiringai Local Area Development Fund Lupa La Contract Oiba Matamda Semlam Bathabak Singa Hauzik Local Area Development Fund Lupa Crore Ama Oiba Matam Asida Kari Semli Bagi Haibadu Kendra gi Miyamna Ajumaran Yembagi Matam Oire Haike Mali Union Minister Sports Minister That is according to this original category. We deserve that the state of the category that the state is going to be certain. In the category, in the way we go on the process, that is scheduled the process. She did about the agency another. The case of full application longer. For example, she will have to write it. No, you will see it as a government family. That's the way Yellow me Kananaba JC ILPS student wing na Kongjang Sangsin Bahuragan Hari Wapamasi Kaisam Konjang Hazari Lekai Deleva JC ILPS ke office da Unava Amada student wing ki convener Moirang Them Lakshman Fundoki Bani Mana Makatana Mamang Chihigi August Kuntramathida Manipur Sarkar JC ILPS ki Yellow me Kananabagi Matang da Yana Che Inakrabasu government na Chapsaba Tabak Lokalak Tabadagi Misimina Yauna Muikea Sopan Nankre Handak Chahigi Oina JC ILPS na Sinduna MDU Holda Lamdamasigi stakeholders sing academician amadi experts sing yauna yetna duna leiriba bill singi matangda tongan ba warep sing loduna government ta anova bill ama pass tonaba August 10 da pisinki
Madugi matung tabada JCLPS na model draft bill amasu pisinduna sarkar da khangalaba matungda wari sananaba chewau pirakpadagi October 3 ta faminaduna anobo bill ama pass taunanaba takshilamkiba adu government asina matam lauduna leire maramaduna atuba matamda akhanaba assembly mifam ama kauduna yellow mi kananaba bill ama pass taunanaba honagadabani student wing na government na tawthoraliba thabak thawong sing asi khangba ngambagi pangal leitre maramaduna atuba matamda lamdamasigi mahiri sing amadi leibak miyam ga loinana khongjang kaya changshilagani haina makata na phungdoki Lengak amadi JCLPS ki marakta faminakraba matung asida pinakiba thamnakiba thajaba kaya ngasi phawa thabak onthok government asina maram amanatra ama piraganda deling tactics tawduna leiba asi JCLPS twing maikai digi khwaide akan makai mawongda kandem tawjari loinana hawribi hawasi akoigi khwaidigi maruba makhalgi adugumba miyamgi kholawni haibasi lenga asin nising bibaga loinana athu matamda assembly form kauduna akoi yellow mi kan bangamba pointing yawba adumba akhanba bill lama pass tawgadawni haiba JCLPS ki adugumba akoi demand asi makhatan takchinba oina akoi ayamna athu matamda JCLPS chunungi maikai dagi lenga asi mathakta khwaidi akan makhalgi khongjang kaya sangshinjaragani Union Minister of State Vijay Goyal amasuk BJP gi luchingba RK Ranjan na YTB Lakol da Sports University sabagi matang da phongdok lamba wapam yaning da phongdok tuna ngasi khongjom amasung kakshing area da miyam na khongjang changsing ki center na sagani haina lepkhiba mafam YTB Lakol da Sports University sagadabani haina ayukta khongjom sapam langatel wangjing amasung tekcham dagi miyam thoraktuna khongjom bazar da lambi thingki Lammapu Nataba Sorag Mui Karana Irang Huduna Sports University Sadana Bohonaba Yanindi Hari Kongjom Circle Sports and Development Organization Asu Sports University Gi Mafam Hongba Yaroi YTB Local da Adumak Sagada Bani Haina Kongjom Bazar Community Hall da Wakat Mifam Galoinana Miam Gi Mifam Pangtokre University Sanana Bagidamak Lampito Krabat Langtawal Kulgi Mui Sina University Natana Atopa Government Ki Project Mafam Aduda Paikat Payaroi University Gi Damak Lamkat Kibani Karigumba University Sadrabadi Lampito Krabat Langtawal Kunjat Singna Masa Masagi Lam Amuk Laushinaba Firep Lauragani Haike Sports University Gi Matangda BJP Thawbal Gi Firep Mayek Sengu YTB Lakol Soraga Hiram Amata Mari Lainade Thawbal Gi Miyambu BJP na Apangwasiba Yaning De BJP Lujingba Singna Soraga Lautuna Dana Sports da Rasinti Tawbiganu BJP Thawbal District Miyamna Boycott Tawre Haike Prajagi yang biraga masih kita bakti tahu dapat sunya ya roy, moina cingnom dah kakalaga, sonday na yarani haiba, sorok tay na, cingnom dah kue dulu kan na, cingkat tay yang dah kut lima haiba. 2014 dah laplori yang bira me, aduh yare na lehal lena haire, hawjin ti puthong na rapa me am sida. Aduh di mafam sida sabi bekari kai belai bagi nova, aku ini prajawan ubi dah bra. Narendra Modi Sarkar na akoi khongjom sarkal da leibiri bajingja akoi ubidra braba mi oina United Organization Kakching na susinduna tonga ba organization singi miu singyaw na miyangwi mi famama SWC gi sangne da pangtutuna YTB Lakol da Sports University soidana sana na bawarep laukre mi famaduna YTB Lakol da University saba yaroi haina athingba piriba kangbu sing makoi gi firep hongdriba fawba Kakching da changthok chansin yahandaba loinana YTB Lakol da Sports University sabina ba Prime Minister yauna mari lenaba ministry da takshin ba haina su yanake YTB Lakol da Sports University sahandana ba BJP na sanariba drama kudakta lepnana ba Dynamic Youth Development Front Wangjing na phungdokle YTB Lakol da Sports University saba khwaidagi mafam jai haina Central Team na lautokraba matung November mari da Union Minister laklaga mafam chafate khara kutli hairamba angakpa fawi wafamasi BJP Manipur State Unit ke apambada hayan bani haina lawi Sports University sabada politics tawduna BJP na Congress pu maithiba pinaba sanariba drama khudakta lepkadabani Thawbal district leriba BJP gi worker amadi candidate oigani hariba singna YTB Lakol da Sports University sahananaba center da takshingadabani maruina Wangjing Tentha Kendra dagi BJP State Unit ke Vice President na ajoba thawdang lawgadabani Maduna Trabadi Thawbal District ki miyamna BJP boycott forward tawgani loinana hauzik yanariba mafam asigi miyamga athuba matamda yanaba puranaba MLA
P. Brozen, MLA Y. Surchandra, MLA Korung Thangna kan honabiduna, Lopu Singi Fangfam Topa, Panganduna Sports University, Atubu Matamda Saba, Hona Honagadabani, Yaning the Bat, Lopu Singnasu Tungi Mirogi, Kanduna Kongfam Kara Handopiu, Manipur government at Darkar Evalam, Ekar Chani de Hena, Ekar Chihunga Humuda, Namfuda Lokshilu Badagi, Miamna Yaning the Bokongchang Changsilapani. State government na hana YTV local the sagani haba fireptagi hongdana center da che thagadabani hairi UNC na chathariba economic blockade asina maram oiduna Imphal Dimapur lambi khoijumandagi tadubi fawi manungda panduna leramba pot thana yawba tata truck amadi DI tata puna chahumga taranithoi security akanwa checking tharanga loinana Imphal da tholakpada gari ahum lambi da yadaduna lehore Atai dingarang naminang Imphal da thungnakre second MR gi CEO na luchingba achauba security force amana ngak senduna gari sing adu Imphal da purakibani achauba security force aduda IRB MR Imphal West ki commando team ahum Imphal East ki commando team ahum Thawbal amadi Bisnupur gi team ani yauki 1000 Kendra gi manung chanba ngairang bambu ingnisani taramari da model village ni haina lauthokraga ngasi fawba thabak ama fawba pakhat pidana leibagi mayokta ngairang gi prajasing na khongjang changsilagani haina Western Sporting Club ki secretary case ingocha na phongdokre model village oina lauthokki baga mari lena apunba work plant yankhai go humdoi pakhat na bagi mari lena basingda pikhat paga loina na khangan kre lauthokki ba mafam sindang asi WSC ga loina na yangshin kibada secretary case ingocha na Inglisini taramari da 1000 Kendra dagi model village oina ngairangbom gram panchayat yaurokibani masigi manungda mini stadium market set yauna nauna semgadaba work plan yankhagani thoi pikhatkibani ngasi chahi manga surabai fawbada mafam pirabasu thabak fawba haudana leiri masiga mari lenana DC yauna kayarak unaduna hajaba leikre adubu ngasi fawba saba hodriba asigi maram inglisini tarataret ki mikal gi code of conduct lastringai thabak paikhat pidrabadi election boycott tawgani haike Lilong nungay da leba Khan Hostel da leba Jingnaningai oiba mong da thoriyan duna siramba pau bitek may lekay dagi Sakina misi da chena ba miyosing puto uhay duna ngasi misi asigi matang da same kiba JSC amadi imong manung na Lilong police da thomjin kre Lekhidraba Sakina gi apokpi Jasmine na class 6 khata tamlibi mahaki machanupi hostel manak ma leiriba Magna leiriba hostel gi miyosing na hatpani Hostel Chalariba Musing Atubo Matamda Miyangi Mamang da Putu Haike JC gi Mihut Amana Hostel Chalariba Mapu Numir Humni Faw Manung da Padra Miyam Mang da Putu Trabadi JC na akan makongjang singani haiba wafam pungdoki Riba Miyoy Maralay Riba Nubi Masa Sati Kampi Iba Mada San Ijan Manghalaga Puchi Hatu Ga Thawiyan Sala Thambam ka Super Nampi Base Haiba Misi Namda Kuna Prajada Sinabiyo aduga kaiguma madugi chapta bai koi prajana thokam tokba convention lakut take haina akoi moi sanda pista koi demand tawjabani aduga ngarang press note thoe akona hai si minhum ni gi manungda ai ba mara laiba mi hat wasi puthopiu aduga kaiguma ma puthok to taragati akoi tiksaba mayam gi akan ba khangjan changchen gani Andro Kendra da leba Ulmai Kirang Hufa Singi Mifamna BJP bu Kangrup Naiba Party ni haina Pongdo Pagaloina na Muslim Yamna Party Asagi Labna Levina ba Khangan Kre Tanjim Ulma Emilia Yaripona Sinduna ngasi Changam Dabi Maka Purana Wali Masuzita Pangthakba Andro Kendra da leba Kirang Hufa Singi Tarelak Shuba Mifamna Firebasi Laukibani Tanjim Ulma Emilia gi Secretary Alhas Maulana Yusuf Ahmad na ngasi Mifam asi BJP ki khutagi Islam ki chanabi kanana ba pangtokpani Muslim Rastriya Matski Manipur da hian hana convention pangthokiba matamaduda makoina phongdok libasing Muslim ki mayokta oibana Manipur da among hana lub asigi convention pangthokpiganu haiba leikre Mikhal maya da vote fangnana ba BJP na hauji tatharaliba kaya asi Muslim furuki lining laisol ki mayokta oibana Prime Minister Narendra Modi External Affairs Minister Susma Swaraj RSS ke chief na India da leiriba furup singna chasariba lining laisol da khut thingjin ba tawbiganu Manipur da nusi chanana leminariba furup singi marakta umkhatna ba thabak tawbiganu haike ngasi gi mifamaduna warep ahum sulauke BJP government na uniform civil court lingna ba honariba Muslim miyam gi mayoktani Muslim singi has chanana bagi All India Has Committee da alim sit ahum reserve tawduna Thagaliba asi mutatuna atopa hapchinana bahonariba yaningde
RSS na Muslim singbu tokai tahananaba Muslim Rashtriya Mat kauba ama semduna Muslim singi Quran hadimgi hukum singnaba yaningde Muslim singi sengraba namaz pu exercise makal amani haiba thong yaningde haiba yauri Leho Leipok Ching Umanglai Ngaksel Lup Sonaigi Thausil Makada Jahi Kudingi Pangtopagong Ngasi Kasar Sonaigi Leho Leipok Ching the Lebak Umanglai Kupamda Barak Tampaki Manipuri Singna Hekaleka Tamduna Ira Thauni Thoram Pangtokre Kasargi Lengak Lamba Matam Adugi Ningtho Krishna Chandrana Inglising Machatret Marifutareta Simgat Lamba Umanglai Kubam Asi Maitei Ningthogi Machanapi Kasar Ningthogi Luinabi Lemerembi Indu Pravana English Chanipan Subna Anidagi Irat Tony Tobo Hokibani Mazaibi Magi Kudung Induna Ngasi Faubada Chahi Kudingi Leptana Merathagi Ahanba Nomaizing Kubam Asida Barak Tampaki Mafum Kayada Kundariba Mitei Singna Iratuna Lakpani Laifamasi Manipuri Singi Puariga Tana Tanaba Yadaba Mafamani Hairi Wainam Thambal Mari College ki Anova Governing Body MSM Nanaba Manipur Sarkar na local gi Miyoi Anibu Manipur Education Court English Chamapan Marpunithoi gi Wangmada Manipur Sarkar gi Directorate of University and Higher Education gi Additional Director na Khanjil Alehari local gi Miyoi Ani Adudi Wainam Kendra gi MLA Dr. I Ibohalbi Singa Amasung Thambal Mari College Wainam gi Governing Body gi Hanagi Secretary W. David Singani Haina Wainam Naga Panchayat gi Hanagi Chairperson Thadrop Cherol Amana Kangalali Hariba Miyoi Ani asi Directorate of Education EU da La Naje Tharambadagi Makoy Ani si Amuhana Khanba Yaroi Anova Governing Body Sembada Yaupa Yaroi Haina High Court of Manipur na Chahi asigi October gi Tang Tareta Waret Takrabani Makoy Ani Khanjiliba asi Sarkar na Handok Taba Tarabadi Kongjang Changsingani Hari Jennings Geta Nauna Linkapa Others Medicare Service Nasi Hangdokre Taramadada MLA T. Vishwajit Manipur Sarkar ki Health Services ke Director Oiramba Singh Dr. A.K. Surendra Dr. W. Motilal Amadi Health Services ke Director Su Oiramba Others Medicare Services ke Founder Dr. S.S. Surchandra Sarma Su Yauke Taramadada Dr. W. Motilal na Jakiba Chahi Kungi Mamangda Analayingi Kudung Chaba Leremdaba Adu Matamga Chunaba Kusukulai Galoina na Kudung Chaba Fangde Manipurda Super Specialist Humfugataru Rom Lady, Chahi Taragi Manungdadi, Lishing Mangarom Ledagani Haike. Dr. S.S. Surchandra Sarmana, Nauna Hangliba Medicare Service Asida Makalkayagi Training Tonanaba, Mitki OPD Yauna, MRI, CT Scan Chingbat, Toba Yare. Masigi Matata Medicare Services Asina Cancer Patient Gidamak Chad Yankai Concession Piba, BPL card holders in the Su, Chad Tara Concession Pigani Haike. Ngasi Taramadada MLA Bishwajina Isai Isana Daita Kanga Tabak Torobadi, Afaba Society ama Oibangamgani, Apikpa, Ajoba Kenabagi Wakal Tatokuna Punda Mating Pangaduna, Hingmina Changi Haike, MLA Makata Raduna, Government ki Hospital Singda, Lying Bada Tazaba Wadibakaya Asi, Niomana, Tawayana Todaba Urapadagi, Private Hospital Singda Chatnabani Haike. I think I pick money, I know money, not the Romana Madrid, the man CME, highly work close in Tadukaraga. I put the society, since the society, the home for Jargating Lima, with whom taking organ, Amazon responsibility, the owner of the Kali, the child responsibilities, the doctor fills the Padana Tobirapa. Politics fills the Padana Tobirapa, other engineer fills the Padana Padana, is having responsibility. Tamenglong headquarters leba Indo Stadium da BJP booth level gi Azan Amadi President Singh Yoba Mifama Mangarang Pangtokre BJP gi ADC members Singh Susaru Yaki Parliament atemba break amata Changi labor solak padri pujuk singaktaba akcham choktarba tumba chaba yaraktaba khong hanga nungayaktaba singidaba amatta ngayaba upaidi Jolly Sire amasung Jolly capsule with Chinese Navy. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
Masi awang nungpok ki ahanba TMT bars industry ni. Industry asi 1993 ki December thada lingkhat chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpok ki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sembat sagatpa khudingmak aikhoi gi marup ni. Pain relief ointment, Honava, Oxikba, Tang Sikba, Puna, Missing the Sinavayarva, Lisa, Puna Putuksaba, Oza. Break matungda taram uksari. Media da BJP na Agriculture Department ke thabak khanbada written test yaudaba candidate fall haidorokpada yaure haina charge tawraliba wafam ase government asibu lebak miyam da lana uhunanaba thawoni thabak ama tawbada human haibasi thokta leite human error haibasi thokta leite fall haidopada aran ba yaure habadi ngamde adubu miyamda hayeng asengbo wafam sing khangangani DPC ki process ta aran thabak sing yauram labadi cancel tawani loinana maduda generiba madinenaba officer sing su inquiry tawduna cherak pina bohonagani haina fongdoladuna BJP na sarkar asina vote mayada vote ki paisa khonganaba Department kaya da thabak loba chathare hariba asi yumfam yaudabani English chamapan marfudra mapandagi thabak hapa thingduna lakpana sarkar ge department singda pension chatkiba kaya ge form mentionanaba chahi kunlom asi honaduna lakpani sarkar asina paikhaliba asi department sing manthau nithina tawba ngamnaba mathau taba ahangwa post sing mention bani madusu post khudimak mention banate BJP na lamdam asida thabak phangdaba miyoi kaya lai haibasi khangjinba fagani Information technology ki juk asida angang ba yai haiduna pangang dangang ba lebak miyam na thazagani haibada leite haiki matam hayeng mande simak thidoga hayeng mukso ai clarification am pijagani department na sida sigumba leramba taragadi post subnagi post ani khatang oi mal aduga written si normally koye director gi level da ayamana haibadi magi written की testing दो pass तो वही result out हो गसी कोई government दे योग दबा कोई director की level दा यहाँ भाई दो पुंग तो वही बनी director दा सोई वारी साजरे है मत थी गलत कांदा मधुदा लालमग दी हारी बा कोई DPC की post की proceedings पुनो मक्सिंग से कोई cancel तो बदन नत्ते मशीदा responsible officer दो ही मतता कोई inquiry I knew matugina sathara matungda action launa bai onazagena Lion and Lioness Club of Kanchipur Sinduranga Chungamaka High School da chahi taramathoidagi taramde fawi manungda leba mahri singi layapa changdamnaba ma pangthokre celebration of peace have theme da pangthokba layapa changdamnaba adu da tonga ba school gi mahri kuntrana saru yake Lions Club of Kanchipur gi president Joy Kumar na Prithvi da Santi Puranaba Pandamda competition asi pangthokpani competition asidagi khangatlaba mahiri sing atopa mapagi lamda pangthokadaba competition sing da saru yahangani haike Manipur ki culture habisida layapa changdamnaba masing jamai le sangtem lekai community hall da pangthokre Oriental Martial Art and Cultural Association singzamaina sangka vati singzamai unit amadi Oromenga khusamnaduna sinba changdamnaba aduda class 1 dagi 10 fawda leba mahiri chani romna Kangluk ahum thokna saru yake Handakta Bhopal da Wayal Chathariba Shimigi Miyoi Mari Nomei Kapnabda Sibani Haina Mara Siba Police ki Warol Yanindaba Fondotuna Social Democratic Party of India Manipur State na Lilong Bazar da Khongjang Changsingkre Manipur State ki President Wahidur Rahman na Thodosi Khusem ki khud thokna bada lekidabani Wayal Chathaduna Thadongnaba ngaiduna leriba Miyoi Sing Hatokpa habisi yaningde Thodosi da Chenava Sing Cherak Piyu Haina Takshinki AICC ki Vice President Rahul Gandhi bu Delhi Police na Faziluba Thawong Yaningdaba Fongdotuna Bisnupur District Congress Committee na Nambol Block Congress Wawan Mamangda Wakam Mifam Chatakre Party ki Luchungba Amada Ikaiba Piba Haibasi India da leba Congress Walker Khudimakta Ikaiba Piba ka chapmanai hairi Imphal West 2 District Congress Committee ki meeting Makada Mayang Imphal Block Congress Committee na Sinduna Delhi Police ki Thawong Yaningdaba Fongdotuna Mayang Imphal Bazar da su Wakam Mifam Chatake Khongjang aduda Manipur Pradesh Mahila Congress ki President L Tilotama Imphal West 2 District Congress Committee ki President N Nilmani
Mayang Imphal Block District Congress Committee ki President T.S. Rajmohan su saruk yake. El Tilotamana Congress ki luchungba Rahul Gandhi bu faziluba thawong BJP ki ka henba thawong ni haike. Tongjai Maril District Demand Committee na Tongjai Maril District P na nabadabi tauri district asi Nungba None Khopum Subdivision Sadahis ki Saruk Khara Churachampur Jibam Subdivision amadi Hengrep Subdivision ki mafum khara punduna semgadabani hari Tongjai Maril District asi kanagumba Kanglup amatagi nate sarkarna sasan tawbada nungainaba amadi miyamgi yafanabani W Nipamachana Chief Minister Oiringai Matamdagi demand tawduna lapaga loinana English ni taranitoida matamadugi Chief Secretary DS Punia ga wari sanakibasu leikre demand committee na dabi tawriba wafam asi sarkar gi maikaidagi positive oiba wafam laktrabadi khongjang sangsingani haina Tongjai Maril District Demand Committee gi acting chairman Gagamlung Panmai na thatropa cherol amana khangalakli Government ka wari shanariba ke CPMC Jingkhaingan ba group na Napet Paligi Khunja Singh Police ta takshin duna phaba punbagi thabak chatharapadagi Khunja Singh leita phom khangdre hana pawgi mifam pangtokre pawgi mifam adu da saru yakibi Laisram Santi Koba Maira Paibi gi secretary amana group asina Assam Rifles ka manaduna mamang da su miyoi ama faruba lekre ngasi yupung manga khara helakpada Napet Pali mamang lekai dagi Yumnam Somarendro ko miyoi ama sufan ke Khunja Singh na Yumnam Somarendro CDO Complex Porompatagi Lokhoki asigumba fibam asi makhatana adumak chatharak labadi khunda leiba ngamdabagi fibam lakpa yabata natana pamnaba thodo kaya su tholokpa yai mari leinabasingna atubam yeng changbiu haiba wafam phongdoki Masigumba thoningbda thogosingja karigumba sujina hariba khudingi Jingkhaingamba sobe grosina maralaita mioi masagi private ki nungaitaba amadagi hekta maran pisalaga phaba punbagi thabak chathariba khogi lebaki lengak oriba khulai paibela misingje moina chaliba thogoje achumba natte haina koina haijiningi press ki thongte ko anduga masigi matung tarakpadadi amuhanna sigumba thoningdaba thogose thoktana koina sarkar gi maikaidagi miyeng yamna athu matamda kano to binabagi damakta singsinjari na koina haijiningi ISTV ki service provider oriba King Cable amadi lamsang cable gi man optical line ngase yu uripota bom pokaibada tatkibadagi nungtil pung ahum fawba miyamda thorom yenghanba ngamkidre masgidamak subscribers singna warau bidanaba network ani asina khangalakli Manipuri mami kumai gi khongchata ngasi amadi hayang haiba timda numit humni chathagadaba state level film seminar among asi Manipur State Film Development Society amasung Film Forum Manipur na sinduna Manipur Film Development Society da hokre Hautopagi thoramda Ches Atombina moderator oiki Film Forum Manipur gi President Surjakanta amasung Ningthauja Lanchana paper pathoke Film Forum gi President Surjakanta na ngasi Manipuri film na yoriba thak asi yonana bahona rakiba lamjing lamba makhoi gi mafamda miyamna ikai khumnaba changi ngaya ki kumai gi mongda film puthorapa amasung senda lambi onthorapana tungda Manipuri film asi kari oigadagi haiba khangba ngamdri film gi lamda thabak toriba sing punna tanaduna magul leba film puthongna bahona minasi haiki section bagi mathawa matai maruina laktribasu apagi afawa artisting yung the television in ISTV through the yangamu yai kla munan notuksan view film dubba katin na wala inam na abnina quality maintain of the product of the story mapung badre khalaman katin marakta crowd no the film do jena khadu na mai ala film di quality do mandara pata samai to the cinema film di machatsi hausi hausi sali haye jusat kimi masi sumdo khulai bai belu khran hare pada chap long le pada kadam tak kan mong amoi Indian Red Cross Society Manipur State Branch na sinduna nominini chupna chatrapa Youth Red Cross ki training program ngasi MG Avenue da Labor Society aski office ta loishinbagi thorom pangthokre tharomadu da DM College of Science Modern College Imphal College Manipur University MIT amadi ICM gi meheru yangkai na saru yake akhang ahisingna resource person oina wangang ki loishinbagi tharomadu da Red Cross Society ki luchungba Dr. Sunil Senjamna Red Cross ki maroiba fundamental principles in khangnanaba training asi pangthopani haike Indian Red Cross Society Manipur State Branch sinduna tonga ba tawdusungda laikhidraba miyoi singi loinabi singbu ningol chakawbugi tharomama ngasi MG Avenue da Labor Society asi office ta pangthokre society ki maikaidagi khudolpot piki society ki vice chairman Narendra Ningombana mapuroiba laikhidrabi nupi singi dama corpus fund ama mathang chahidagi thamnana bahonari haike
Maiteibu Schedule Tribe list Yahangadabani Haiduna Schedule Tribe Demand Committee na Jangshi Ladiba Khongjangi Sarogama Oina Praza Miyamdagi Masamasagi Mot Lobagi Chatarapa Signature Campaign ngasi Bisnupur District Oina Moirang Langpai Amadi Moirang Kaitel Chathakre Schedule Tribe Demand Committee Moirang Branch Sinduna Chathakiba Campaign Aduda Moirang College Amadi NCC Unit Moirangi Maheru Kayana Yaki Schedule Tribe Demand Committee ki Moirang Branch ki President U Sunil na campaign asi hayang fawba chathakani masida Moirangi manungda leiba club organization singna mateng pangbiu haiki Chahi khudingi pangtokpagu Manipur Youth and Students Organization Maisur na Sinduna Karnataka da leiriba Manipuri sing chakawbugi thorom pangtokre Manipuri nat ki chatnabi amasung Harau kumai sing yokhatpaga loinana mapanda leminariba Manipuri singi marakta machil manau mabung maupa oibagi mari hena chesinabagi pandamda thorom asi pangtokpani Tharamadu machal machi oibi kaya angamba khudul tamduna ikai khumnaba utki Lakadariba general election da Khurai Kendra da Mirep oigani hariba Khurai Jamratana Kendra sigi nupi lising kaya ningol chako bugi tharamama maki yumda pangtokre Kendra sigi community pumna mangna saru yakiba tharamadu da Ratana aigi haiba wakal thatoktuna apunbagi wakal da chawkhat lambida punna honarabadi corruption haibadu leiroi chawkhat pa haibasina ahanba miyang thamnasi haiki BJP Manipur Pradesh के Special Invitee Executive Committee member MD Lucky Ahmad के Lilong Kali Khongdaleba Yumda Nomugaba Political Conference amangasi pangtokre Taramadu Lucky Ahmad na Lilong Kendra asi Hokibre Chahi Tara Manga Congress Tengak Lerapadagi Hiram Kayada Sothare Lambi Thong Kaya Matangba Chunadre Mai Masing Lau Singugi Lamdasu Sothaba Yaba Sothare Pumnama Asigi Daita Kendra Asidagi Minister Oina Leriba Mihut Asina Pugadabani Kendra asida ahongba ama puraknaba hauzik BJP gi mirep oina thorakliba candidate nipan punna chatminari lakadariba mikal asida BJP na soidana mai pakani haike Thazigi mangada nomagi khongchata Imphal da laklamba Union Minister of Social Justice Thawachan Gehlot OBC Morcha BJP Manipur Pradesh ki musinga unaduna lamdam asida thengnariba khudongcha dabasingi matangda paudom khre hairi Minister ga unaba aduda State President K Babananda Vice President S. Premananda Sharma, OBC Morcha ki President S. Livon Susaru Yake, Mayuri Singh da Piriba Scholarship ki Senpam Matam Chana Matamga Chunaba Moong da Fangan Binaba Amadi, Central Sponsor Scheme Singh Moong Tana Pangtho Hanbinaba Minister ki Puning Chingsing ki, Lwenana Hiram Singh Asida Minister na Yangshingani Haibagi Thazaba Piram ki. BJP Patsoi Mandol ki polling station 19/16, 19/17, amasung 19/23 gi nomugi oiba boot level mifam ama tera kaichel da leba Guru Mayum Mandop da pangtokre mifam atu da Thangmaiban Kendra ki MLA case Joy Kishan BJP Manipur Pradesh ki Vice President Premananda Samurai Lapam State Boot Management Committee ki in charge SS Santi Kumar Patsoi Mandol ki President Thingom Rajan Susarvya ki Polling station ahungi boot committee ki active member cha maromna saru yaduna mikal gamari lenaba issue singi matangda kupna khana nainaki MLA case Joy Kisana boot committee ki members ina grassroots BJP ki wakalon sing miyam da mayek sengna thamduna party sibu hena mapangal kangkhana na bahona minasi haike Manipur State Legal Services Authority na United People Welfare Association Langthawal Kunja amasung Dr. Kamal Memorial Association Kanchipur ga khusam Ningol Chako Watharamga Loinana Nomuga Legal Awareness Taramama Langthawal Kunja Awang Lekai Ibudo Pakamba Community Hall the Pangtokre Taramadu da Child Welfare Committee Imphal West ki Chairperson KH Raj Kishore SDC Nungba K Ragumani Susaruyake CMO Thawbalgi Miya Makada Lamding Cherapur Homeopathic and Unani Association Amadi RYDA Sanga Yumfamna Sinduna Nomuga Prenatal Diagnostic Technique Habiramda Awareness Scheme ama Kangabo Kendra gi manung chana leiba Moirang Pali Bazar da Pangtokre Thorom aduda CMO Thawbal Dr. N. Jain Tokubar Sanga Yumfam Part 2 gi Pradhan MD Fakhruddin Susaru Yake Nopi Oibisimbu Kananaba PNDT Semlabasu Miyamna Wakal Taba Watpana ngasi fawba mai pakna pai khatpa ngamdre Nupi Oibisimbu Hantana Yengba Tokpa Nupi Khudingmapu Ima Amagum Yengba Ngamlaba Matamda Ek asi mai pakani haina CMO Jayanta Kumar na Pundoke. Housing Manipur University da Tholiba admission gi charang na ba asi ahanba semester gi class lep ki matam November 3 gi chapsana haunaba JSC against the implementation of
State Reservation Policy and Admission in Manipur University na takshili. Sarang na basi loisina na bahon na bagi mahuta department kharagi head singa manaraga apiba admission gi last date November mga paubada admission tawkidraba mahiri singbu makata na admission tawna na bahon na riba asi lepkadabani madugi mahuta sit singi interchangeability gi leidiba chatna kanglon adu ngakna waiting list da leidiba mahiri singda admission gi khudung chaba adu piduna authority na lepiba November 3 tagi chapsana class haugadabani nakal ama themna na bahon na bada nakal amagi irang thorok na ba university authority na khona roidabani haidi marakana thabaki pau kumbigani Thabaki pau lo birasi Indo-Tibetan Border Police Force ki post quota constable samamari lawgadauri masagi sahi tara Nepal dagi kulhum dai fawbada leiba matric pass tawba tongan ramasana sing da experience leiraba mioi singna awang nongpok lamdam gi oina November gi tang 3 fawbagi manungda darkhas tharakpa yagani hairi Central Industrial Security Force CISF ki driver oina constable khare lawgadauri masagi sahi tara Nepal dagi kuntaret fawbagi manungda leiba matric pass tawbaga loinana driving license paiba mioi singna awang nongpok lamdam gi oina lakliba tang kuntaruk fawbagi manungda darkhas tharakpa yagani hairi Air India ki trainee cabin crew khare lawgadauri class 12 pass tawraba masagi sahi tara Nepal dagi kuntaret fawbagi manungda leiba mioi singna lakliba November gi tang 9 fawbagi manungda darkhas tharakpa yagani hairi Staff Selection Commission na Postal Assistant, Sorting Assistant, Data Entry Operator, LDC, amadi Court Clerk punna lising mga sama kuntramari lawgadauri. Class 12 pass tawraba masagi sahi tara Nepal dagi kuntaret fawbagi manungda leiba mioi singna online da lagliba tang tara mathoi fawbagi manungda darkhas tharakpa yagani. Parikya Center Imphal da oigani hairi. Mathaki pau singa sigi akupa marol babu parada leiba job center dagi khangba yagani. Makataba pauda Manipur Manohar Sai Savagi Nifugama Suba Foundation Day Tharamga Loinana Numit Mapani Chatagadaba Soy Gomai Amasung Nam Kritan gi matang da pangtogadaba workshop com production uripok torang mamlakai daleba Nityananda Mandopta Hokre Audopagi Tharamda Government Dance College ke Principal Ranjit Adhikari Mayom Manipur Manohar Sai Savagi President L Bidur Amasung Women Forum for Cultural Foundation ISKCON gi President Soram Pramodini Susar Yake Lekidraba Manohar Sai gi Guru Singda Haikaleka Tambaga Loinana Sankirtan gi Thoram Pangtotuna Ikai Khumnaba Utki Imphal Police Station ki manung chanba uripok hawbom dewan lekai daleba dukan pareng amagi mamangda sakangdaba singna bom langsinduna pokai hankre thodosi ngase yupung manga khare helapada thokibani bom pokai kiba adugi manakta sanayomba dukan yauna tongan ba dukan mari manga romlei bom pokai ba aduda manakta leba dukan khara bom machena panki kanana karigi damak bom adu pokai hankibano haiba chap saba khangbangamdri Amaramda bom pokai kiba thodopu yaning daba phongdotuna apunba yaifa thorang nupi lumna uripok mayai lekai da wakan mifam chatakre asiguma thodo asi kanana kari damak chathakibano haiba du mari lenaba singna miyamda singdokpiu haiki yamna kuma taba marakda akoi bom lang thalam bise garamba sangtana no garamba looking tinraw sinano haiba akoi yam thuna singdokpiro hayeng bogi manungda akoi garamba sangtana no haiba akoi khangjaba pami Manipur Sarkar ki mari lenaba singna matam sangna sembi raktraba dagamapa gi rims traffic point dagi lila singkhong nangkhong pawbagi lambi da leiriba port housing asi Thangmaban United Club na paisa khaina raga lambi semjinkhre Thangmaban United Club ki Vice President Laisram Pratap na lambi asi MLA hungfu mangna assembly da chatliba lambi amani lambi asi gi fibam ka hena sokchilakpadagi club na lambi sembagi thabak asi chathabani Sarkar na athuba matamda lambi asi semjin view haina phungdorakli Hairok Kendra ki manung chanba nongpok sekmaida JCD Indoor Gramin Vitra ki showroom galoina na godown among asi Thawal ki DCM join hangdokre Tharamanda Chief Divisional Retail Sales Manager S Ibungoton Deputy Manager Sales Imphal Zone 2 Stephen Chinkanson Guite Sekmai Bottling Plant ki Assistant Manager K Solei Susaruyake
Hauroibi Makalakai Nupi Yafatausaluki Nauna Taupunanaba Laisram Pakpibu President Soram Surbala Lemabu Secretary Oina Kankre. Milagi Lichung Purel M. Naukomba Finance Secretary W. Gojen Amasung Organization Secretary Anand Luptagi Pothaki Maramna Makoi Ohumna Puramba Famsing Ties Babul Chana in charge Oina Puragani Hari Amaronda Desamgi President M. Angambabu Fukiba Tawong Milana Nuaitaba Fundoli. Major General Birendra Singhana IGAR South Oire Kumatha Shuba Sector Assam Rifles ki Command Toramba Birendra Singhana IGAR South Puramba Major General VS Srinivas Tagi Charge Lokre Srinivas Pu Farewell Pibagi Torama Mangasi Pangtokre Major General VS Srinivas na Security Force Singa Kusam Naduna Tangdu Leita Nabagi Tabak Toramda Manipur Miyam na Saru Yabinaba Apil Tauke Government ki Civil Administration amasung media yauna Manipur Miyam ki section Kudimapu Thagatpa Fundoki. Ministry of Information and Broadcasting na NDTV India bu November Mapanda Noma Tinganaba Lokiba Firet Indian Journalist Union na Kanna Yaning daba Fundokre Tawongasi Emergency Matanda Media bu Machin Menba Amamba Numit Adu Halapagumbani Union Government na Media bu Machin Menbagi Tawongasi Kudakta Lepkadabani Hari IGU ki member ama oiriba All Manipur Working Journalist Union su NDTV Sandokpa Thingba Thawong kana yaning daba Fundokle Athuba matamda athingba si ministry na handokpi naba appeal tawre Indian Journalist Union ki makhada ministry ki thawong yaning daba utuna amjuna hayangayo pung 13 dagi Manipur Press Club ta wakan mifam chathagani mifam asida union ki member khudimona saru yabiu hairi hauzik sanabagi pau Masigi sanabagi pauda Mongkhang lambida leba Big Brothers Gym sangabaga loinana Mongsangai da leba Oles Home gi alsingda gym asina chana thangnaba amadi Firo sing khudol tamkre masa mau faba khunai ama oinanaba gym asina pakaleba thabak thoramgi mathakta ahal laman singbu ikai khumnaba utpa haiba pandamda ahal singda khudol tamkibani Thau ground da chathariba tararakshba Zadonang Memorial Football Tournament ki ngasi ayuk sanakiba ahanba match da Dindailong Youth Club na Rongkai Dai Youth Club goal amasinoda thoikre anisuba match da Guiding Jang Football Club na Mezorkul Youth Association bu goal ani amada thoikre nungthil sanakiba ahanba match da SSYC Somungna DYC Duithan Jang bu goal ani amada anisuba match da CYC Chinikol na KMTYC Konthojam Maning bu goal ani amada maitiba pikre October 15 kun fauba China ge Zhangzhou da pangthoki batara shiba Zhangzhou China International Shaolin Wushu Championship da gold medal panglakraba Kaksing Turel wangmadagi Khatrimayum Jugeshwar opagi tharamama JNV Kaksing amadi All Manipur Kaushu Kung Fu Association na Multi-Purpose Community Hall Kaksing da pangthokre tharamadu da Kaksing Municipal ge Chairperson M Inakunbi Organization ki President KSS Biren amasung DSA Kaksing ki President Y Mangol Jau Saru Yaki Lishing Humna Saru Yaki Freehand form da aina gold medal loba ngamjarki aduga championship asi sahi ahum hongi manungda amutang pangthokba PTV da kwaidagi sawraba dugumba Shaolin Temple haiba largest training institute oriba amfam da pangthokkiba aduga institute tournament lamani Central Wushu Institute Brahmapur Nahabam Imphal East Nasinduna Dharmalaya Social Welfare Center ki Multipurpose Hall Bamon Lekaida Wushu Masanagi Tambi Takpi Naba Center Mahangdokre Tharamaduda Manipur Olympic Association ki Secretary Sunil Langbam Association Asigi Vice President VC Singha Hana Yas ki Director Oramba RC Sharma Amadi Imphal East District Wushu Association ki Secretary M Manoranjana Tharamapusing Oike Coaching Center Hangdopagi Thoronga Mari Lenana Taulu Amadi Sansau Masanagi demonstration Miamda Utki Makata Sanabagi Pau Boya in Thousandagi Kumbigani Manipurgi tongan ba mafumsingda sanakhiba singi makha taba pauda Stelic Football
Sahi sigi taramatoi suba Manipur State League ta saruk yariba tim taranithoi na match taramatoi sanagadabada match tara sanaba loikibaga loinana Neroka Football Club sangapamna point kuntaruk phangduna mangjin thari. All Manipur Football Association sinduna Imphal gi mapal kangjibung Khuman Lampak Main Stadium amadi Khuman Lampak Artificial Turf Ground da Khumuksam Ingwasa Singh Memorial Trust ni sponsor tawduna mamang thagi August ki tang 13 dagi state asigi masak narba team taranithoi na saruk yaduna sathariba sahi asigi taramatoi suba Manipur State League ngasi sanakiba ahanba match da Neroka Football Club sangapamna klasa kainobu goal ani amada maithiba pikre. Neroka Football Club sangapamgi maipapugi goal ani edu Singham Subhas Singona match ki nipunipal subuminita goal ama chanki atupa goal aduna klasa kainogi sanaroi S Herozina own goal oina match ki tara subuminita chanki Mighty Kiba Klasa Kainogi Amatangarba Goladu Nabachandrana match ki tara mari suba minita sankibani. Match asida Klasa Kainogi Sanaroi P Ajangpu Kabui Amadi Neroka Football Club ki Sanaroi Kalon Bharneda Center Referee na unsporting behavior gidamak yellow card utki. League asigi ani suba match ki sanakibada Young Physic Union Lalambungna M Khabambu goal ani amada Mighty Bapikre. Young Physic Union Lalambungi Mai Papugi goal ani du TIS Nilakanta Amadi M Rabindrana match ki nipu mari suba mari humputara ni thoi suba minita sanduna match asi mai pakhibani maiti oraba M Khabungi amatangarba goladu MD Phayazuddin Sahana match ki humpu ma thoi suba minita sankhi match asida Young Physic Union Lalamungi sanaroi A Rakesta center referee na unsporting behavior gidamak yellow card utki Amaromda M Khabungi sanaroi S Dinesta center referee na unsporting behavior gidamak yellow card ani utpadagi match ki marifu mapal suba minita red card utuna field dagi mapan thohanki team singna match tara sanaba loikibada Neroka Football Club sangapamna point kuntaru Traukwa Kaithena point kulumdoi M Khabamna point kunithoi FC Jalen Sadar Hills na point taramapal Nisa Thangmaibana point taranipal Young Physic Union Lalambungna point taramathoi SSU Singjamaina point tara Sagolbal United na point tara Nako Nambun Mapal na point tara Klasa Kaino point mapal USA Kurai point red amadi Tupu Nambolna point manga phangduna makok mathang taduna sali Sathariba League asigi taramatoi suba aroiba league round matching hayeng digi sanaba hauragani hayeng Khuman Lampak Main Stadium da nungthilpung taranithoga minute taramanga satpada ahanba match oina Nako Nambun Mapal amadi USA Kurai ga sanagani ani suba match nungthilpung aniga minute taramanga satpada FC Jalen Sadar Hills amadi Sagolbal United ka sanagani Archery Sai RC Tagilna Punna point Singamagasanipan Humputaru Pangduna Kunipal Suba Senior State Archery Championship ki Recap Men's Team ki Champion Oikre Manipur Archery Association Sinduna Khuman Lampak Sports Complex ta Thasigi Tang Mari dagi Unit Tara Mangagi Nupa Amadi Nupi Archer Humputara Nithoina Saruk Yaduna Sathariba Kunipal Suba Senior State Archery Championship ngasi loisin kre Aroiba nimit ki pangthokhiba Recap Men's Team da Sai RC Tagilna lising magachanipan humputaruk Assam Rifle Archery Club na point lising magachanipan niputaruk amadi Friends Archery Club Langthabhalna point lising magachanipan kuntra mga phangduna ahanba ni suba amadi ahum suba taki 70 plus 70 meter recap men's ki pangthokibada Friends Archery Club Langthabalgi M Malem nganba maiteina point chatu kunthara tret phangduna ahanba Sai RC Tagil gi N Leona na point chatu kunthra phangduna ani suba amadi unit asigi JSN maiteina point chatu kuntaret phangduna ahum suba position taki category asigi women's ki pangthokibada Sai RC Tagil gi Sanai Thorina point sanga ga marfu tarani pal phangtuna ahanba unit asigi TI Surmalana point sanga marfu phangtuna ani suba amadi Grace Archery Club Kongbagi Lumilla Pungsangna point sanga humputara phangtuna ahum suba position taki Individual Olympic round compound men's ta Sai RC Tagil gi G Robert Sharmana point samagani phumari phangtuna ahanba unit asigi S Rajendrana point samagani phumdoi phangtuna ani suba amadi Sika Thungjugi N Arjuna point samagani phutaruk phangtuna ahum suba position taki category asigi women's ki pangthokibada Sai RC Tagil gi Lily Sanu Paunamna point samagani phumathoi phangtuna ahanba unit asigi RK Saitapriyana point samagani phu phangtuna ani suba amadi BAA top khongnang makhongi Gitanjali Laisramna point samagani phunithoi phangtuna ahum suba position taki makong mathang taraba archer singda thoram mapu singna medal certificate piduna pungning thogatki 50 plus 50 men. Pass.
you. Next. 17 plus. Boxing. National Sports Academy Kumbal Lampakna goal tara humdoi amadi point yankhaini thoi phangduna Imphal East District Level Boxing Championship ki overall team champion oikre. Manipur Amateur Boxing Association ki miyeng makhada Imphal East District Amateur Boxing Association na sinduna tha sigi tang ahumdagi unit tare ki nupa amadi nupi boxer samaga tara taruk na saruk yaduna Kumbal Lampak Sports Complex ki boxing arena da sathariba Imphal East District Level Boxing Championship ngasi loisinkhre. Loisin baki thoramda Imphal East District Amateur Boxing Association ki Vice President Y Chandra Kumar, Manipur Pollution Control Board ki Executive Engineer K.S. Premkanta, Boxing Federation of India ki Vice President Khoibi Salam amadi Sports Person Ais Rai Kumar na thoram mapusing oikhi. Ngasi aroiba numit ki pangthokiba KG Nipal dagi yankhai phawbagi sub-junior men's ki final da Sombong Student Club ki S Rohit na Krikupat Minitong Development Committee ki T Pritambu Maithibu piduna winner oikre. KG yankhai dagi yankhai thoi phawbagi sub-junior men's ki final da Sombong Student Club ki boxer O Michael Maiteina unit asigi A Ronaldo bu Maithibu pikhi. KG yankhai mari dagi yankhai taret phawbagi sub-junior boys ki final da National Sports Academy Kumbal Lampak ki KI Susantana Kongba Boxing Academy ki TS Sadanandabu Maithibu pikre. KG humphudagi humphumdoi phawbagi sub-junior boys ki final da Itam Nungoi Juvenile Club ki KI Sanayaimana Sombong Student Club ki A Bungsabu Maithibu pikhi. KG Nifumapal dagi yankhai thoi phawbagi flyweight ki junior men's ki final da Kekrupat Minutong Development Committee ki KS Rajesh na Nongada Boxing Academy ki Ais Priyo Kumar bu Maithibu pikre. KG yankhai tokdagi humpu phawbagi lightweight junior men's ki final da National Sports Academy Kumbal Lampak ki Roshan Tongbram na Kongba Boxing Academy ki Boris Atokpam bu Maithibu piduna champion oikre. KG humphudagi humpumari phawbagi lightweight ki junior men's ki final da National Sports Academy Kumbal Lampak ki boxer T Menau Maiteina Krikupat Minutong Development Committee ki M Michael Maithibu Maithibu piduna champion oikhi. KG humphumari dagi humpumapal phawbagi pangthokiba junior men's ki final da Itam Nungoi Juvenile Club ki boxer KS Manihar na Sombong Student Club ki boxer S Arnold bu Maithibu piduna winner oikre. Pangthokiba championship asida National Sports Academy Kumbal Lampak na point yankhai thoi phangduna ahanba Krikupat Minutong Development Committee na point 63 phangduna ani suba Nongada Boxing Academy na point 13 phangduna ahum suba Itam Nungoi Juvenile Club na point 19 phangduna mari suba Sombong Student Club na point 19 phangduna manga suba Kongba Boxing Academy na point 10 phangduna taruk suba madi Yaripok Bisnunaha Club na point ahum phangduna tare suba position takhi. Makok mathang taraba boxer singda thoram mapu singna medal certificate amadi trophy sing piduna pungning thawatki. Let's declare winner. Hockey. Nupi gi team manga amadi nupa gi team taret punna team tara humdoi na saruk yaduna ngasidagi Kumbal Lampak Hockey Stadium da tare suba under 16 men and women state 11 hockey tournament hokre. Ngasi ahubunu mitki sanakhiba nipi masagi match ta Pham Yai School na YCCIC konta ahlupu panjal tara sinoda maithiba pikre. Pham Yai School gi mai papagi panjal singadu KS Saitamana panjal mari TS Ronibala amadi K Silibiana goal ani sankhi. Atopa goal ani aduna KS Tombi amadi W Romitana sanduna match asi mai pakhi. Nupa masagi sanakhiba ahanba match ta Pham Yai School na KSSC Khongmanbu Panjal Mari Amada Maithiba pikre. Pham Yai School gi mai papagi panjal singadu N Datana panjal ani TS Kennedy amadi N Rositna panjal amamam chanduna match asi mai pakhibani. Maithi khiba KSSC Khongman gi amata ngariba panjal adu L Samsanna sankhi. Nupa masagi anisuba match ki sanakhibada SYUC Usekona YCCIC konta ahlupu panjal manga anida maithiba pikre. Kangkut tarani thoina group mari thokna khaidoktuna tha sigi tang mari dagi ibodau moirang pokpa sanglen kangsang kawada sathariba Hunger Masters Kendra Wise Likam knockout kang tournament ki ngasi sanakhiba match ta thangmebal Kendra kangkhutna Nambol Kendra kangkhutpu panjal 13 nipal kaptuna maithiba pikre. Hayeng kaisam thong Kendra kangkhut amadi Yaiskun Kendra kangkhutka sanagani. Thagachari boyai Housing a Sinomagi over Ingasai Pau Omu from Bigani.
ngasi nomagi oikiba aing asagi pauda ICAR Lampel Pataki Pangba Paugi Matung ina ngasi gi khwaidigi sakiba degree Celsius 10.3 khwaidigi ingba degree Celsius 15.3 nungsitte yauba ising manilgi sang ayukta sada marfutara manga nungthilda sada marfutara humdoi oiki ngasigi nong suki bagi sang 16.4 mm ni Maroba pausang amuka hana BJP chinga khuka manadaba tawthorokpadana ama hekta oiba party ni haina MPCC ki president Tian Haukim na maral siri Yelomi kananaba JC IPS students wing na khongjang sangsin ba horagani haidi amade YITB local dagi sports university hongba yaru haina miyam na ngasi ju khongjang sangsin kre Hai Stephen Pizza Pau Mata Sinjari Nin Kabiru Simbo Mukana Kumjari